Hello everyone, good morning and happy Father's Day to all my viewers and my dear family. Mayam puna magpu taram na hokchari mayam ngasidi Father's Day gi video oidoi ngasigi vlog se ado akhoi ayuk ki ni asigi view se labu ki view se phasaman gina ina ayuk ki asen log bagini ado mayam haurase ngasigi video se jemina la si kari kari tawai habado khoi mamana pirak pasara du sida lere du phana jamna di pale mamang dadi ahum khatang palak pani ahan ba handak ti mayam jam pale ꯍꯌꯦꯡꯕꯨꯗꯤ ꯐꯥꯔꯛꯇ꯭ꯔꯤ ꯈꯔ ꯋꯥꯠꯂꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯆꯥꯎꯔꯛꯀꯗ꯭ꯔꯥ ꯅꯪꯗ꯭ꯔꯥ ꯅꯪꯉꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯅꯣꯡ ꯇꯥꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯥꯜꯔꯣꯏꯁꯨ ꯃꯨꯟꯗ꯭ꯔꯤ ꯉꯥꯡꯂꯤ ꯉꯥꯡꯂꯤ ꯇꯧꯕ ꯌꯥꯎꯏꯗꯣ ꯃꯨꯟꯗ꯭ꯔꯤ ꯀꯜꯂꯤ ꯃꯌꯥꯝ ꯁꯣꯟꯗ ꯌꯥꯝ ꯆꯪꯉꯔꯣꯏꯒꯦ ꯅꯣꯡ ꯆꯨꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯣꯟꯗ ꯅꯨꯡꯊꯥꯡꯁꯨ ꯅꯣꯡ ꯆꯨꯏ ꯍꯧꯖꯤꯛꯁꯨ ꯅꯣꯡ ꯆꯨꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯥꯛꯄꯗꯤ ꯅꯨꯡꯁꯥꯗꯤ ꯌꯥꯝ ꯁꯥꯗ꯭ꯔꯦꯗ ꯑꯩ ꯂꯥꯛꯄꯗ ꯌꯥꯝ ꯁꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯅꯣꯡ ꯅꯤꯅꯤ ꯅꯨꯡꯁꯥ ꯂꯩꯔꯝꯃꯤ ꯈꯔ ꯈꯔ ꯇꯧꯅ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯅꯣꯡ ꯆꯨꯔꯛꯄꯩꯗꯗꯤ ꯅꯣꯡ ꯆꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯧꯎ ꯁꯤꯡꯎꯕꯩ ꯃꯇꯝꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯐꯥꯗꯔꯁ ꯗꯦꯁꯦ ꯑꯩ ꯄꯄꯥꯗ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯋꯤꯁꯀ ꯇꯧꯗꯦ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯍꯥꯏꯅꯅꯦ ꯄꯄꯥꯗ ꯑꯩ ꯉꯁꯤ ꯋꯤꯁꯀ ꯇꯧꯗꯉꯩ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯕꯥꯔꯣꯁꯤꯁꯨ ꯑꯗꯨꯝ ꯎꯇꯤ ꯆꯥꯅꯤꯡꯉꯥꯏ ꯅꯣꯡꯒ ꯆꯨꯕꯅꯤꯅ ꯃꯣꯇꯣꯔꯒ ꯎꯁꯣꯏ ꯍꯥꯞꯄꯒ ꯎꯇꯤ ꯑꯃ ꯇꯧꯔꯅꯤ ꯑꯗꯒꯤ ꯎꯁꯣꯏꯗꯣ ꯏꯔꯣꯜꯂꯅꯤ ꯑꯃ ꯑꯗꯒꯤ ꯌꯦꯡꯒꯅꯤ ꯁꯤꯡꯖꯨ ꯁꯂꯥꯗ ꯇꯧꯔꯒꯅꯦ ꯄꯄꯥ ꯕꯣꯔꯥ ꯄꯥꯝꯃꯤ ꯃꯣꯁꯣꯔꯤ ꯕꯣꯔꯥ ꯑꯃ ꯇꯧꯔꯒꯦ ꯑꯗꯣ ꯑꯗꯨꯝ ꯍꯋꯥꯏꯒꯤ ꯃꯊꯦꯜ ꯇꯧꯔꯒꯦ ꯕꯣꯔꯣꯏꯁꯨ ꯃꯄꯥꯟ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯕꯣꯔꯣꯏ ꯃꯄꯥꯟ ꯁꯥꯔꯤꯁꯦ ꯐꯨꯗ꯭ꯔꯤꯛ ꯐꯨꯅ ꯑꯩꯗꯤ ꯁꯥꯗ꯭ꯔꯤꯗ ꯃꯔꯛꯇ ꯈꯤꯇꯪ ꯈꯤꯇꯪ ꯁꯥꯒꯠꯂꯛꯏꯗꯣ ꯁꯥꯗꯣꯏꯔꯥ ꯈꯪꯗꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯐꯥꯗꯔꯁ ꯗꯦꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯈꯛ ꯑꯩ ꯇꯧꯖꯔꯒꯦ ꯉꯁꯥꯏꯗ ꯍꯣꯔꯦꯟ ꯄꯨꯟꯅ ꯋꯤꯁ ꯇꯧꯔꯒꯦ ꯇꯧꯏꯅꯤ ꯉꯥ ꯆꯥꯅꯕ ꯌꯥꯏꯅ ꯀꯪ ꯊꯥꯗꯅꯤꯡꯅꯤ ꯌꯦꯡꯉꯨꯗꯨ ꯊꯑꯣꯏꯅ ꯑꯩꯈꯣꯏ ꯉꯥꯁꯤꯡꯁꯦ ꯃꯣꯏꯅ ꯆꯥꯖꯕꯁꯤꯒꯅꯦ ꯅꯨꯡꯁꯤꯕꯅ ꯃꯣꯏꯅ ꯆꯥꯕꯁꯦ ꯎꯕꯗ ꯑꯩꯈꯣই ꯄꯨꯡꯗꯣꯟ ꯅꯍꯥꯟꯋꯥꯏ ꯃꯃꯥ ꯍꯣꯏ ꯂꯥꯛꯄꯒꯤ ꯂꯩꯕꯗꯣ ꯂꯩꯔꯤꯗꯨ ꯍꯩꯖꯤꯡ ꯐꯥꯗ꯭ꯔꯤ ꯍꯥꯏꯅ ꯁꯥꯏꯠ ꯑꯃ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯅ ꯏꯁꯪ ꯁꯪꯉꯤ ꯍꯥꯏꯅ ꯁꯥꯏꯠ ꯑꯃꯗꯤ ꯉꯥꯡꯂꯤ ꯀꯩꯅꯣ ꯉꯧꯔꯤ ꯉꯧꯔꯤ ꯂꯥꯛꯑꯦ ꯁꯥꯏꯠ ꯑꯃꯅ ꯏꯁꯪ ꯁꯪꯉꯤ ꯍꯥꯏꯅ ꯊꯝꯃꯤ ꯆꯥꯎꯔꯛꯇ꯭ꯔꯤ ꯀꯩꯅꯣ ꯇꯧꯔꯤ ꯈꯤꯇꯪ ꯋꯥꯠꯂꯤ ꯍꯥꯏꯅ ꯁꯤ ꯄꯥꯝꯕꯤꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯒꯤ ꯑꯥꯒꯤꯗꯨꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯄꯥꯝꯕꯤ ꯑꯅꯤꯁꯦ ꯍꯟꯗꯛꯇꯤ ꯄꯥꯜꯂꯦ ꯆꯪꯉꯁꯦ ꯍꯣꯔꯦꯟ ꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯤ ꯆꯪꯉꯁꯦ ꯍꯩꯅꯧꯒꯤ ꯉꯁꯤ ꯇꯥꯔꯝꯕ ꯍꯩꯅꯧꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯊꯩꯕꯣꯡꯁꯨ ꯃꯨꯜꯂꯝꯃꯦ ꯊꯩꯕꯣꯡ ꯑꯀꯟꯕꯤ ꯆꯀꯧꯂꯥꯎꯕꯤꯗꯨꯅꯤ ꯁꯤꯁꯦ ꯑꯀꯟꯕꯤꯗꯣ ꯑꯗꯨꯗꯣ ꯈꯥꯏꯔꯁꯦ ꯁꯤꯁꯦ ꯌꯦꯡꯉꯨ ꯄꯦꯜꯂꯤ ꯁꯤꯁꯦ ꯃꯦꯔꯨꯟ ꯃꯆꯨꯒꯤ ꯑꯣꯏꯌꯦꯕ ꯃꯆꯨꯁꯤꯁꯨ ꯐꯖꯕꯅꯤ ꯊꯩꯕꯣꯡ ꯑꯩꯈꯣꯏ ꯉꯥꯡꯂꯩꯅꯕꯤꯗꯣ ꯑꯣꯏꯗꯦ ꯁꯤꯅ ꯑꯃꯨꯛ ꯈꯥꯏꯔꯒ ꯇꯧꯔꯒꯦ ꯏꯇꯣꯝꯇꯅꯤꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯃꯥ ꯃꯄꯥꯒꯁꯨ ꯁꯨꯝ ꯆꯠꯊꯣꯛꯈꯤ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯈꯥꯏꯔꯒꯦ ꯂꯧꯊꯣꯛꯑꯦꯁꯦ ꯊꯩꯕꯣꯡꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯦ ꯁꯥꯏꯠ ꯑꯃ ꯄꯦꯠꯄꯤ ꯁꯥꯏꯠ ꯑꯃ ꯀꯟꯕꯤꯒ ꯅꯠꯇꯦꯕ ꯄꯨꯔꯥ ꯑꯀꯟꯕꯤꯅꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯈꯔ ꯂꯧꯊꯣꯛꯑꯦ ꯈꯔ ꯑꯃ ꯊꯝꯃꯦ ꯁꯤ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤ ꯐ꯭ꯔꯨꯠꯁ ꯆꯥꯔꯅꯤ ꯇꯤꯟ ꯆꯥꯗꯕ ꯃꯔꯛ ꯃꯔꯛꯇ ꯇꯤꯟ ꯆꯥꯗꯕꯗꯤ ꯌꯥꯎꯏ ꯑꯗꯨꯗꯣ ꯈꯨꯍꯥꯎ ꯑꯃ ꯇꯤꯟ ꯆꯥꯗꯕꯗꯨꯗꯤ ꯆꯨꯞꯄꯗ ꯌꯥꯝ ꯍꯥꯎꯏ ꯑꯩꯈꯣꯏ ꯃꯌꯥꯗ ꯄꯨꯔꯥ ꯆꯣꯀ꯭ꯂꯦꯠ ꯑꯗꯨꯃꯥꯏꯅ ꯑꯣꯝ ꯌꯥꯏ ꯁꯤꯅꯤ ꯀꯩꯅꯣ ꯄꯤ ꯃꯌꯥꯝ ꯉꯁꯤ ꯐꯥꯗꯔꯁ ꯗꯦꯒꯤ ꯄꯄꯥꯒꯤ ꯄꯥꯝꯕ ꯕꯣꯔꯥ ꯑꯃ ꯍꯧꯔꯒꯦ ꯃꯁꯤꯒꯤ ꯕꯣꯔꯥꯁꯦ ꯃꯣꯁꯣꯔꯤ ꯕꯣꯔꯥꯅꯤ ꯑꯩꯒ ꯍꯥꯟꯅ ꯄꯄꯥꯁꯦ ꯌꯥꯝꯅ ꯆꯥꯔꯝꯃꯤ ꯃꯣꯁꯣꯔꯤ ꯕꯣꯔꯥꯁꯦ ꯇꯣꯏꯅ ꯇꯧꯔꯝꯃꯦꯕ ꯑꯩꯒ ꯄꯄꯥꯒ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤꯉꯩꯗ ꯑꯗꯣ ꯁꯤꯁꯦ ꯃꯣꯁꯣꯔꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯇꯤꯡꯉꯒ ꯑꯗꯨꯒ ꯑꯩꯒꯤ ꯁꯨꯒꯥꯏꯔꯤꯅꯤ ꯈꯔ ꯃꯄꯨꯝ ꯃꯄꯨꯝ ꯈꯔꯁꯨ ꯌꯥꯎꯍꯜꯂꯦ ꯑꯗꯨꯒ ꯕꯦꯁꯟ ꯍꯥꯞꯄꯦ ꯆꯥꯃꯁ ꯑꯅꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤꯡ ꯑꯁꯨꯕ ꯑꯗꯩ ꯇꯤꯜꯍꯧꯗꯨꯁꯨ ꯀꯨꯞꯅ ꯀꯨꯞꯅ ꯁꯣꯏꯔꯒ ꯇꯤꯜꯍꯧꯒ ꯆꯅꯝꯒꯁꯦ ꯀꯨꯞꯅ ꯁꯣꯏꯔꯒ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯍꯥꯞꯄꯦ ꯈꯤꯇꯪ ꯈꯤꯇꯪꯅꯤ ꯆꯅꯝ ꯃꯆꯥ ꯑꯍꯨꯝ ꯈꯛꯇꯪ ꯍꯥꯞꯄꯤ ꯌꯥꯝ ꯍꯥꯞꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯥꯎꯁꯨ ꯁꯥꯍꯜꯂꯅꯤ ꯊꯥꯎ ꯁꯥꯍꯜꯂ ꯊꯥꯎ ꯈꯛꯇꯪ ꯌꯩꯅꯕꯒꯤꯅꯦ ꯈꯔ ꯅꯧꯊꯅꯕꯒꯤ ꯍꯥꯏꯅ ꯑꯗꯣ ꯀꯦꯝ ꯀꯦꯝ ꯂꯥꯎꯅ ꯍꯥꯎꯅꯕꯒꯤ ꯑꯗꯨꯅ ꯊꯥꯎꯁꯨ ꯁꯥꯍꯜꯂꯦ ꯁꯣꯝꯗ ꯑꯗꯨꯒ ꯃꯆꯨ ꯃꯔꯣꯏ ꯍꯥꯞꯄꯅꯤ ꯃꯆꯨ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯍꯥꯞꯄꯅꯤ ꯃꯣꯔꯣꯛꯁꯨ ꯆꯥꯗꯦ ꯄꯄꯥꯁꯦ ꯑꯗꯨꯅ ꯃꯣꯔꯣꯛ ꯈꯤꯇꯪꯇ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯥꯗꯣꯅꯦꯅ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯔꯦ ꯑꯗꯩ ꯃꯔꯣꯏ ꯍꯥꯞꯄꯦ ꯃꯔꯣꯏ ꯈꯔ ꯅꯝꯇꯛ ꯇꯧꯅ ꯇꯧꯔꯗꯤ ꯑꯗꯨꯝ ꯕꯣꯔꯥꯁꯦ ꯍꯥꯎꯕꯅꯤ ꯑꯗꯨꯅ ꯃꯔꯣꯏꯗꯣ ꯈꯔ ꯅꯝꯍꯜꯂꯦ ꯑꯗꯨꯒ ꯊꯨꯝ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯨꯊꯥ ꯈꯔ ꯍꯥꯞꯄꯅꯤ ꯊꯨꯝ ꯈꯔ ꯍꯥꯞꯄ ꯃꯇꯨꯡꯗ ꯁꯨꯊꯥ ꯍꯥꯞꯄꯅꯤ ꯍꯧꯖꯤꯛ ꯊꯥꯎꯗꯣ ꯁꯥꯔꯃꯤ ꯊꯥꯎꯁꯤꯁꯨ ꯌꯥꯝꯅ ꯌꯩꯔꯔꯣꯏ ꯊꯥꯎꯁꯦ ꯑꯗꯨꯝ ꯆꯥꯃꯁ ꯑꯃ ꯄꯥꯏꯔꯦ ꯆꯥꯃꯁ ꯑꯅꯤꯈꯛ ꯇꯧꯅ ꯌꯩꯔꯅꯤ ꯈꯥꯕꯩꯅ ꯇꯧꯔꯗꯤ ꯌꯥꯝꯅ ꯇꯧꯔꯅꯤ ꯍꯥꯏꯅ ꯄꯄꯥꯗꯣ ꯊꯥꯎꯁꯨ ꯌꯥꯝꯅ ꯌꯩꯔꯒ ꯆꯥꯗꯦ ꯑꯗꯨꯗꯨꯒꯤ ꯑꯗꯨꯅ ꯊꯥꯎꯁꯦ ꯈꯤꯇꯪꯇ ꯌꯩꯔꯒ ꯍꯧꯖꯤꯛ ꯇꯣꯠꯂꯅꯤ ꯐꯖꯅ ꯇꯣꯠꯅ ꯃꯤꯛꯁ ꯇꯧꯔꯒꯦ
ꯑꯗꯨꯒ ꯀꯦꯃꯦꯔꯥꯁꯦ ꯑꯗꯨꯝ ꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯕꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯣꯕꯥꯏꯜꯁꯦ ꯊꯝꯃꯒ ꯐꯖꯅ ꯇꯧꯅ ꯇꯣꯠꯂꯒꯦꯅ ꯐꯖꯅ ꯇꯣꯠꯂꯦ ꯑꯗꯨ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯧꯔꯅꯤ ꯀꯦꯃꯦꯔꯥꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯁ꯭ꯇꯦꯟꯁꯨ ꯄꯨꯊꯣꯛꯀꯗꯕꯗꯣ ꯁ꯭ꯇꯦꯟꯁꯨ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯣꯁꯣꯔꯤ ꯕꯣꯔꯥꯁꯦ ꯈꯤꯇꯪ ꯇꯍꯧꯔꯦ ꯃꯤꯁꯨ 3-4ꯇꯅꯤꯅ ꯑꯗꯣ ꯑꯗꯨꯗꯨꯒꯤ ꯕꯣꯔꯥꯁꯦ ꯈꯤꯇꯪ ꯇꯍꯧꯔꯦ ꯕꯣꯔꯥꯁꯨ ꯑꯗꯨꯝ ꯄꯪꯌꯥꯝ ꯌꯥꯝꯗꯃꯤꯅ ꯌꯥꯡꯅ ꯍꯧꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯕꯣꯔꯥ ꯍꯧꯕ ꯂꯣꯏꯔꯒ ꯑꯇꯩ ꯃꯊꯦꯜꯒꯤꯗꯤ ꯊꯣꯡꯕ ꯎꯠꯇ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯒꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯤꯗ ꯂꯩꯔꯦ ꯎꯇꯤ ꯑꯃ ꯇꯧꯔꯦ ꯎꯁꯣꯏ ꯍꯥꯞꯄꯒ ꯁꯤꯅ ꯀꯩꯅꯣꯅꯤ ꯌꯦꯟꯗꯦꯝꯒ ꯎꯁꯣꯏꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯋꯥꯏꯒ ꯇꯧꯅꯒ ꯏꯔꯣꯟꯕ ꯏꯔꯣꯟꯕ ꯑꯃ ꯌꯥꯎꯔꯦ ꯏꯔꯣꯟꯕ ꯆꯥꯅꯤꯡꯕꯒꯤ ꯑꯗꯩ ꯕꯣꯔꯥ ꯂꯩꯔꯦ ꯕꯣꯔꯥ ꯂꯩꯔꯦ ꯁꯤꯅ ꯄꯄꯥꯒꯤ ꯊꯥꯡꯖꯤꯡ ꯑꯅꯧꯕꯗꯣ ꯁꯤ ꯊꯥꯡꯖꯤꯡ ꯑꯅꯧꯕꯁꯦ ꯐꯣꯁ ꯐꯣꯁ ꯂꯥꯎꯕꯅꯤꯗꯣ ꯃꯌꯥꯗꯣ ꯁꯣꯟꯕꯅꯤꯅꯅꯦ ꯁꯤ ꯊꯥꯡꯖꯤꯡ ꯐꯣꯁ ꯐꯣꯁ ꯂꯥꯎꯕꯁꯤꯅ ꯆꯥꯕꯗ ꯄꯄꯥ ꯄꯥꯝꯃꯦꯕ ꯀꯔꯤꯝ ꯃꯦꯠꯇꯕꯤꯗ ꯁꯨꯃꯥꯏꯅ ꯆꯥꯗꯣꯏꯅꯤ ꯁꯤꯅ ꯃꯦꯠꯂꯅꯤ ꯈꯔ ꯁꯤꯅ ꯃꯃꯥ ꯏꯕꯥꯅꯤ ꯈꯤꯇꯪ ꯃꯦꯠꯂꯅꯤ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯊꯕꯤ ꯃꯆꯤ 2 ꯁꯤꯒ ꯁꯦꯕꯣꯠ ꯑꯉꯥꯟꯕ ꯑꯃ ꯂꯩꯔꯦ 이제 알마기수 해피 파더스데 라니 라니 नहीं नहीं मम्मा माले 이거 자르기 Happy birthday to you. Happy birthday to you. Masam saya jap cai. Masam ada apa pak cai? Câu rồng nhé. Happy birthday to you. Happy birthday to you. Happy birthday to you. Cây trăm của cô. Cô này là có đang muốn. Ngồi thua cái xe câu thua là cái năng xí cái hàng cái. Papa năng lấy không ngồi thằng bà ấy hai mươi tầm đã hai đầu quân nào. Papa. Ôi cái nó Linh nắm mà thua lên nè. Chưa chắc cái nó đã Linh nắm mà thua lên. Chica, do happy Father's Day. Happy Father's Day hay không nè? Linh nắm thua lên. Happy Father's Day Happy Father's Day papa. Happy. Ê, năng là phone hi xì rồi khá cắn lầu này năng phone tới đây nè. Sao rồi anh là hai bữa đó Tai này khá cắn lầu đâu nè. Cái này có ta thế này, muốn này rồi. Khá cắn lầu đâu. Rồi cái Happy này. Father's Day Đùa, chị bà ba mà đang cònถ่ายđâu đâu. Hello Papa Happy Father's Day mà Papa bay đây nè quên à Phải thank you. Anh đã là hai cái này vừa. Ay, ay, nang Fuda doy ni mama tumu haido ga mana. Haido kanu na hayo tre ma ngon su. Mana haido khare khoi na hai roi ke tau ri ba. Ada papa kha ke na mana hai mi na khang do khare. E khoi mi ohom mari tani tau ri se du da ne. Sana no tom cha do mi cake se. Kanam cha bi de. Su cari pernah mak. Maming gi khara chani ate ngi e upani pa gi. Ai cha de ở thiên ngay này bên nam xin đi này mà đây cha thôi. Nam si li ngi ngon da kai ma. Cha bên nam ai sang này bên bên. Ai khoi ma su Father's Day jau do ri du. Cái nó. Kai hani. Ka tu kala na ta bi da kai nom hai do. Channel đó, dislike tao thu. Anh sẽ quay tao thu. Bên cha hello my channel. Is ja ne chalo nang mari che ai. Khoi ke ka ke tau re. Kek se cha de du kitang kitang lo ai. Advance rồi na kitang lo ai. Phải coi tao. Happy birthday. Aku itu birthday itu kita mesti excuse me. Kali kita hari itu Father's Day ka pagok ka ba. Malu dia Thailand din le rana mde so. Malu dia hujiki aja kali ay ka hujiki ano ubat di. Father's Day ka tarok ka siga icha sigsina na si Father's Day tarok ka si ay di kapu kap. Dari macam ini mau apa? Aduh ni. Kami ni birthday ka tarok. Thailand di le dam dia. Thailand din le rana na.
ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯃꯊꯪ ꯆꯥꯎꯈꯠꯂꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯦ ꯅꯨꯡꯉꯥꯏ ꯑꯁꯤꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯋꯥꯕ ꯊꯕꯛ ꯁꯨꯔꯨꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯑꯃ ꯐꯪꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯁꯤ ꯊꯃꯣꯏꯁꯤꯒ ꯍꯥꯏꯗꯤ ꯆꯤꯡ ꯆꯤꯡ ꯂꯥꯎꯕ ꯐꯥꯎꯏ ꯍꯥꯏꯕ ꯀꯞꯅꯤꯡꯉꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯞꯄ ꯌꯥꯗꯦ ꯐꯗꯔꯁꯦꯕꯨ ꯊꯥꯒꯠꯂꯤ ꯊꯝꯃꯤꯕ ꯃꯤꯗꯨꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯥꯒꯠꯅꯤꯡꯉꯤ ꯃꯗꯔꯁ ꯗꯦꯅꯤ ꯍꯥꯏꯅ ꯈ꯭ꯔꯤꯁꯇꯦꯟꯒꯤꯅꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯔꯦ ꯀꯦꯂꯦꯟꯗꯔꯗ ꯏꯁꯤꯡꯒꯤꯔꯣ? ꯏꯁꯤꯡꯒꯤꯅꯦ ꯃꯗꯔꯁꯦ ꯄꯨꯊꯣꯛꯏꯅꯦ ऑल इंडियानिने पुनमंगनी तौगिसे ꯀꯣꯟꯅ ꯂꯥꯏꯒꯤꯅꯦ स्टेटस कने मया लो थांगनरे ꯏꯟꯗꯨ ꯂꯩꯇꯦ ꯈ꯭ꯔꯤꯁꯇꯦꯟꯅ ꯄꯨꯊꯣꯛꯏꯅꯦ ꯐꯔꯦ ꯑꯩ ꯃꯌꯥꯝ ꯀꯦꯛ ꯀꯛꯆꯒꯦꯀꯣ ꯏꯆꯥꯁꯤꯡꯁꯤꯅ ꯉꯁꯤ ꯇꯧꯕꯁꯤꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃ पायो नपान मुकुट पायो को ꯕꯥꯔꯗꯦ ꯃꯍꯥ ꯄꯄꯥꯒꯤ ꯀꯧꯋꯦ ꯄꯄꯥ ꯀꯧꯋꯣ ꯗꯦ ꯄꯄꯥꯗ ꯍꯥꯟꯅ ꯏꯜꯂꯛꯀꯦ ꯆꯤꯆꯦꯗꯣ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕꯩ ꯍꯥꯏꯅꯤꯅꯦ ꯃꯥ ꯂꯥꯏ ꯈꯨꯔꯨꯝꯕꯒ ꯉꯁꯤ ꯌꯨꯝꯗꯒ ꯌꯥꯎꯖꯔꯗꯤꯅꯦ ꯅꯆꯦꯒ ꯆꯟꯒ ꯌꯥꯎꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯆꯟꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯩꯀꯣꯜ ꯃꯆꯥ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯑꯃꯈꯛ ꯂꯩ ꯀꯩꯅꯣꯅꯤ ꯃꯥꯅ ꯕꯣꯝꯕꯦ ꯂꯩꯈ꯭ꯔꯦ ꯃꯥꯗꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯐꯝꯃꯦ ꯑꯩ ꯐꯝꯃꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥꯅꯨꯄꯤ ꯐꯝꯃꯦ ꯑꯩ ꯅꯨꯄꯤ ꯐꯝꯗꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏ ꯂꯩꯔꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯏꯁꯇꯦꯟ ꯄꯨꯔꯛꯀꯦ ꯐꯔꯦꯅꯦ ꯏꯁꯇꯦꯟ ꯄꯨꯔꯛꯀꯦꯅꯦ ꯐꯝꯃꯨꯅꯦ ꯏꯁꯇꯦꯟ ꯂꯩꯌꯦꯕ ꯏꯁꯇꯦꯟ ꯂꯩꯔꯁꯨ ꯏꯜꯂꯣ ꯑꯩꯅ ꯏꯟꯗꯣꯏꯅꯤ ꯄꯄꯥꯒꯤ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯦ ꯃꯆꯥꯒꯤ ꯂꯧ ꯍꯥꯏꯔꯣ ꯊꯥꯒꯠꯂꯛꯑꯣꯕ ꯁꯨꯃꯥꯏꯅ ꯄꯛꯀꯠꯂꯛꯇꯣꯏꯅꯤ ꯃꯈꯥꯒꯤ ꯄꯥꯒꯠꯂꯣ ꯉꯁꯥꯏꯗꯤ ꯂꯣꯏ ꯈꯝꯕꯤ Happy Father's Day, Papa. ꯍꯦꯄꯤ ꯕꯥꯔꯗꯦ Papa ngasiꯗꯒꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯣꯇꯤꯁ ꯄꯤꯔꯦ. ꯊꯥꯒꯠꯂꯤ ꯏꯆꯥ ꯑꯍꯨꯝꯅꯤ ꯏꯆꯥ ꯃꯥꯡꯈ꯭ꯔꯦ ꯏꯆꯥ ꯑꯃ ꯇꯧꯅꯨꯅꯦ ꯏꯆꯥ ꯑꯃ ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯋꯤ ꯏꯆꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯆꯥ ꯅꯨꯄꯤ ꯑꯍꯟꯗꯣ ꯀꯥꯕꯨꯁꯇ ꯃꯥ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯂꯥꯛꯅꯤꯡꯉꯝꯗꯦ ꯃꯥ ꯌꯥꯝ ꯂꯥꯛꯅꯤꯡꯉꯝꯒꯅꯤ ꯅꯨꯡꯁꯤ ꯌꯥꯝꯅ ꯏꯆꯥ ꯅꯨꯄꯤ ꯑꯍꯟ ꯃꯥ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯑꯣ ꯍꯥꯏꯅꯤ ꯇꯧꯅꯤ ꯆꯤꯆꯦꯗꯁꯨ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯑꯣ ꯉꯁꯥꯏ ꯄꯨꯟꯅ ꯋꯤꯁ ꯇꯧꯃꯤꯟꯅꯔꯦ ꯏꯆꯤꯟ ꯏꯅꯥꯎ. ꯑꯩꯅꯗꯤ ꯏꯆꯥ ꯅꯨꯄꯤ ꯑꯍꯟꯁꯦ ꯏꯆꯥ ꯅꯨꯄꯤ ꯑꯅꯤꯒꯁꯦ ꯉꯥꯡꯈ꯭ꯔꯕꯅꯤ ꯏꯆꯥ ꯅꯨꯄꯥꯒꯗꯤ ꯑꯗꯨꯕꯨ ꯀꯗꯧꯅꯤ ꯁꯪꯁꯥꯔ ꯍꯥꯏꯁꯦ ꯑꯁꯤꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯍꯥꯏꯁꯦ ꯃꯃꯥꯗꯁꯨ ꯏꯟꯒꯦ. ꯃꯄꯥ ꯍꯥꯏꯁꯦ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯤꯅꯤ ꯃꯃꯥꯁꯤꯅ ꯊꯥꯅꯤ ꯍꯥꯏꯔꯤꯅꯤ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥꯗꯤ ꯈꯔꯗꯤ ꯈꯪꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ. ꯐꯥꯗꯔꯁ ꯗꯦ ꯏꯟꯖꯣꯏ ꯄꯄꯥꯁꯦ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯔꯣ ꯄꯄꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯄꯥꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯣꯏ ꯄꯨꯟꯁꯤ ꯅꯄꯥꯗꯤ ꯂꯩꯈꯤꯗꯣꯔꯤꯃꯤ ꯅꯄꯥꯗꯤ ꯂꯩꯈꯤꯗꯣꯔꯤꯃꯤ ꯆꯍꯤ 50-30ꯔ ꯁꯨꯃꯥꯏꯅ ꯇꯧꯗꯣꯔꯤꯃꯤ ꯅꯥꯕ ꯌꯦꯛꯄ ꯂꯣꯏ ꯐꯅꯅꯦ ꯅꯨꯡꯉꯥꯏ ꯐꯅ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯄꯥ ꯄꯨꯝꯅꯃꯛꯁꯨ ꯄꯄꯥ ꯑꯣꯏꯕ ꯄꯨꯝꯅꯃꯛ ꯄꯄꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯜ ꯐꯦꯃꯁ ꯑꯣꯏꯗꯣꯔꯤꯃꯤ ꯍꯤꯡꯕꯗ ꯐꯝꯅꯤꯡꯗꯕꯩ ꯋꯥꯅꯦꯕ ꯃꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯤ ꯃꯥꯅꯦ ꯃꯗꯔꯁꯦ ꯍꯦꯛꯇ ꯄꯄꯥ ꯁꯥꯎ ꯂꯩꯈꯤꯕꯗꯣ ꯁꯥꯎꯔꯤꯔꯣ ꯄꯄꯥꯅ ꯅꯪꯒꯤꯗꯗꯤ ꯑꯩ ꯐꯝꯃꯤꯗ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯩ ꯐꯝꯃꯤ 이빠니빠나서 인게 아빠가 마가서 이나로 नचेदोनो वीडियो कॉल तो बिंगना 이제게 nga kay imbiuse 이제 sak naigro siya tin nai koy mo pa naibani केक हाउरा ꯅꯪꯁꯤꯗꯤ ꯅꯨꯄꯤ ꯍꯥꯏꯁꯦ ꯃꯇꯝ ꯈꯨꯗꯤꯡꯗ ꯏꯀꯥꯏꯗꯒꯜꯂꯤꯀꯣ ꯃꯌꯥꯝ ꯁꯨꯝ ꯏꯟꯖꯟ ꯕꯤꯕꯒꯤ ꯋꯥꯅꯤ 어마나 실로 빠다 koy imay pa yan nusinana lay 야 무시나네 moy yamna lovely couple ni moy 우리 오빠 일로 어마나 실로 하여튼 이까이 왜 자꾸 그런 거지 물어봐 좀 잤네 그래 해피 버더스데이 아무리 내가 해줬노라 괜찮더라 시베니도 이야 이야 내가 아이기 마이쇼 못알라가 아두가 누시베이 장해가 나디 로이 대산도네 이 마이 이야 이제 당갈래 도 나체도 쟁이 어 지지
Oi, saya papa kek ke ikek. Kek ke pagi tu. Nangki sarung inge ko, nang lain dah layu. Papa dah inge. Papa dah inge sih. Ai này mình cái này Nono dia mak kek kan ni. Nono Nunu ke kek. Dosa bila kan nunu ke kek ngata ni sih. Nono se nè cả thú này mấy cả thú ấy rồi mình sẽ cặp Cici. chú gì hả Aha, bata nangki maming yaw ra bani. Haji amo kan nang mamang da ilimi ko. Mama ano sa ilimi siya? Dale. Maya cik pani oma to. Are, sana nung sa ilagi ya. Asi are ilan. Saing de. Sige mingla. Ile sana nung sa ile tu. ra ra bộ Ay pila kani sana nung ka ke sana bagi ke se kan am anh sabi. chỉ mang đi chứ Ay sa mai le cái isi. chỉ làm hào đi Haw le. không mất cái này sao mai lên nhỉ Papa. Kay haning ba? anh em bay bu cái nó Father's Day cái gì Father's Day gì thôi mi ba mi bu Saw pa pala boy. नहीं Father's Day gì cái này देखी sao bu nó bu rồi đi vào đi xoáy là huy sao cả Father's Day cái gì cái anh này anh bay bu cha nó ba na anh bị bu anh bị bảo không đi này Father's Day gì cái anh bay bu mapa khudimak machabu yamsina mapabu ningadabani punsi aise teraba punsi ni ngasi aina ngang ise hayang kari oiduna khangam poti aduna machagi damakta mapana wabdo kyamuja na wai mamana kyamuja na wai haibadudi macha obena su khangna dabani Aduni moina thokra ka tum maja de ai base masi ju moina khangbi de. Sa ni pa da hai ge do. kani para haibana te namonde suni aina haibana Macha puna mangi mase. Macha mapadi numit ki maisa di macha singda phangani Let's go to. mama di thajani Mama na mun. thajani na aduna thagi mangal sine inna tawna mama da ta chang Oh, cha sing sing asi bo ga amoda nusi poti Nusi de ka hai re ne. Ko si lang nusi aina je. ngambi ba sarukna mama sine thaja hoibane na thabang si numit Sa nusi de ai re. numit kana na sinu si pote hujika je jam walangi walang siga bamen ta pote ai bo da Lang na te. thangam pote batang asi dai lo sal Papa ilo. Papa. Ilo. agar te ki na ko maun dei lo tanu para hi no Ma. Sa ni pa da ni hai re ne. namau ne so na nam ne mama ina ai na nam Illi nami. mo ne ya na Mana haido ri ba wai haido kanu ja yau dare mana haido khare ayuta dai ai surprise tau ge ai na tau ba tham ba da. Saku wai jung ngai tham. o munu maya ka thau ne o mata nu pi ru si bi cha nu pi se u gi dre ne Nono dak kek ku hol ne. munu se Dulu na am ai cha. se tri se tu bo se Photo ka po. oh Foto am kap sila. Sila kami inu ke ginu na. Celebrity ro. Na celebrity ni ai upane ba celebrity ni ne. Ai chawa chawa le ki chawa. Cha de. Cha chang cha nó cái nang cha nó. Awi Pai ke ka e hinjang ma then di kai tau do no khang tri nung thang gi ki di uti kai kra ma then hawai ma then oi gare nung thang da wen tau ga na awa ayu ta hai dok tri ba pa je khang loi ge ta ba de ama na ni phau sang ai tum hawa la ga ma la wish tau tho khare ni ba pa khang do khare ba de di chi che ga ai ga se hai de bi da dum nei ho re to ga gi surprise tau ba de dum hai again ai ba pa je ga sai ba ro di pai u re ma cha no pi wish tau bi de ma cha no pi ama chu lak nan lai wish tau bi de na nga ba pa pai khare khang ba tau le ngai ga ni Papa sẽ bay thô khi đó nè, nung chú lại đây, papa gari mà sao thâu tới đó nè, cả đâu nè chặt lẽ, nung chú rồi xuôi nè, đó mà,asi diên thong chả xé, diên thong thôi đi, papa đi diên lấy bớt chặt đi, cái tăng đi thiền tắc tàu đấy, phun tê tà đấy, chặt đi xé, papa gari đó yên u, yên thâu.
ꯖꯦꯟ ꯂꯩꯅꯦꯅ ꯆꯠꯈꯤꯕ ꯖꯦꯟ ꯐꯪꯉꯛꯇ꯭ꯔꯦ ꯅꯣꯡꯁꯨ ꯆꯨꯊꯔꯦꯕ ꯀꯟꯅ ꯇꯧꯅ ꯑꯗꯣ ꯁꯔꯦꯡ ꯃꯀꯣꯛ ꯊꯣꯛꯑꯝꯃꯦ ꯑꯩ ꯀꯦꯖꯤ 2 ꯂꯨꯝꯕ ꯑꯃ ꯑꯗꯣ ꯁꯔꯦꯡ ꯃꯀꯣꯛ ꯑꯣꯏꯅ ꯂꯩꯔꯦ ꯄꯄꯥꯅ ꯑꯗꯣ ꯃꯆꯨꯒ ꯃꯔꯣꯏꯒ ꯇꯩꯕ ꯂꯣꯏꯔꯕꯅꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯧꯔꯅꯤ ꯍꯧꯖꯤꯛ ꯁꯔꯦꯡ ꯃꯀꯣꯛꯀꯤ ꯃꯆꯜ ꯁꯦꯝꯃꯤ ꯁꯔꯦꯡ ꯃꯀꯣꯛ ꯊꯣꯡꯉꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯔꯦꯡ ꯃꯀꯣꯛ ꯊꯣꯡꯕ ꯏꯄꯥꯝꯗꯅ ꯃꯑꯣꯡ ꯑꯃꯒꯤ ꯈꯨꯊꯣꯡꯗꯨ ꯃꯌꯥꯝ ꯈꯨꯊꯣꯡ ꯃꯥꯟꯅꯗꯦ ꯍꯥꯏꯗꯣ ꯏꯄꯥꯝꯗꯅ ꯀꯩꯅꯣ ꯇꯧꯅ ꯊꯣꯡꯉꯤ ꯇꯤꯜꯍꯧ ꯆꯅꯝꯅꯤꯁꯦ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯍꯥꯞꯄꯒ ꯉꯧꯔꯦꯗꯣ ꯉꯥꯁꯦ ꯑꯍꯥꯟꯕꯗ ꯀꯥꯕꯣꯛꯇꯅꯤ ꯉꯧꯔꯤꯕ ꯖꯥꯝ ꯉꯧꯗꯦ ꯑꯍꯥꯟꯕꯗ ꯈꯔ ꯉꯧꯔꯦ ꯉꯥꯁꯦꯀꯣ ꯑꯗꯩ ꯇꯤꯜꯍꯧ ꯆꯅꯝ ꯉꯧꯔꯅꯤ ꯃꯨꯜꯂꯅꯤ ꯑꯗꯩ ꯃꯨꯜꯂꯛꯄꯗ ꯀꯩꯅꯣ ꯇꯤꯜꯍꯧ ꯆꯅꯝ ꯃꯨꯜꯂꯛꯄꯗ ꯍꯤꯡ ꯈꯔ ꯍꯥꯞꯈ꯭ꯔꯅꯤ ꯍꯤꯡ ꯍꯥꯞꯄꯗ ꯑꯣꯏꯗꯤ ꯃꯉꯥ ꯀꯩ ꯍꯥꯞꯇꯕ ꯇꯤꯜꯍꯧ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ आलू ngौरनी टोमेटो हापनी अदु लोरगा थोंदोइनी खुथोंसे याम खेनादोइ मिसे असि खुथोंसे सुमाइ थोंबसिना मो खोइ आदा चाते आदना खोइ मयाम उरिदोनी वीडियो खुदिंगी सरेंग मको थोंब खुदिंगी उबदोनी अदुइ खुथोंदो लेरे सिना इपांगी खुथों खोइ इंजांग से लोइरे पुंगलोइ लोइरे से सि खुथों सिना मो कमाइ तौबा हावरनी सिसु अदो खोइ थांजिंग अमा मेले सलाद अमा तौरे सरेंग मको अमा थोंगे सिमाइ तौरगा हजिक चारनी नुंधांगी से फादर्स डे की योंचाक सु जावरे खोइ सरेंग मको थोंबसे योंचाक सु जावरबनी लोइना दो मयाम कोन अमु फनरसि नेक्स्ट ब्लॉग ता मसिगी दिसि तंग उटलगे याम यावलरोगे वीडियो सु सुम याम सांगनी अदो मयाम खोइ चाना बै तौरगे डिनर की अमुक तौरगे थंगी वीडियो दा नमिनरसि बाय।